Good morning news. Ngasi October ki tang ama 2020 ingi mera ki tara mangani panda Segol se numit pausi sing de infam oiba pau gi headline sing mayam da paudam jari state ki thakta irabade thoram pangthok se kendra nipal ki by election pangthok naba ECI da si thana thorang tawre CM MISA na unlock 5 की guidelines sing lauthokre mahiru sing hangdoknaba stand na warep lawba yaragani Sani kunthraga taret positive oire ani leikidre positive case punna nising taraga samapan marfugu humdo yaukre Jiribam dasu irabot de thoram pangthokre Sagolban Kendrada by election pangthokpagi wafam leite hauzik lairiba sarkar asina sagatuna miyamgi thabak tawkhigani RK Imo Irabot na pamjaramba manglan ngasigi mirol na thabak oina pangthokpa matam oire Luchingba oirega luchingbagi gun chendraba aikhoi masegi marakta amana amabu victimize tawraga rajniti tawriba makai Manipur kunai chawkhotpa ngamloi MLA Syam Organic outlet Sanjengtonda virus covers launch tawkre Palem Panthau Masai Kolgi Mapuk Kumon Thoramda Irabode gi palan pangthokre Pisumgi Irabot mitamda laikatre Nupi singna sathaba miot minai thingba ngamdre Thanil gi foundation de pangthokre Wangjing Tintha Kendra gi mafam jaba amada lamyan be irabot ki mitam ama khilagani Bureaucrat singna politics ta yausilaglabadi Manipur asi sakhotpana maning halakani susindro Lamyan be irabot ki mapo kumon thoranga mari leinana BJP na Thongkhong Lakshmi Bazar gi akoibada chit sengkhre Prajagi democratic right phangnaba Manipur yu oina ahangba sit trahumdo gi manungda sit ani khaki mikhal tawgodori basi laibak thibani M Tombi Pungning wakhal nungai na amuchi mahusagi saktam kannaba garden kaya sengot patangai phade L Birendra Thotharaba Manipur khunai chakhotaba nupi gi minister bu yokhot pigedabani Kim Gangte Korea da mahakpu sangnibu oina ningduna moja phurit ama amasung chanaba bread piramki speaker Khemchan Luchingba haibasi kathokadabani haina palladuna neta irabona awonba ohongba Manipur khunai ama purangnaba ningthauge mayokta lan haukhibani Karam Syam India da COVID-19 positive case lakh 62 henkre malengi oina COVID-19 gi confirm case crore ahumga dasmik ahum henkre Barbary Masari thugaibagi cases yanariba hanagi deputy prime minister LK Advani yauna ni kunthani thoi CBI gi special court na accused tawkre Hadraj gang rape की victim की imung manungda lupa lakun manga की compensation pigni haina UP की chief minister na thajaba pikre ngasi gidi pause singi headline pathokla tahan jaba loijare yengbi na mupung khuding maku thaga phongdok sari